ngarangsi ayaksi schoolgi angangi chak thinba chatpada aingonda masak khangdaba makhoi car i20 tungba ama laaga thau halingaida petrol pump schoolgi angangi chak thinba loiraga. Hello Chinamam, Kromjari Chinamam Prompo. Chinamam Hiramdam Sakari Hagan hung there, Mong Stories go. Nando, Tawala, Miyama, Sakang the washing them. Hana Bakan Honamba, Adu Nampitre, my Babu Nampitre, Adu Kari Hagan, Karimarami Paribano, Kaidawagi Paribano, Kangam the Yoko, though it's no English video was a armor. Jingbo namanya kan lah, punya ya ada apa? Aku tahu mereka semua orang ini ambil ibu, mereka sih juga. Ini yang sih kan, mereka pun sih sih ada berapa? Kamu dah tahu mereka sih ada berapa ni dah? Kita kayu nama hendak ni kan? Sebenarnya ini kapal mina, habis itu dah umum nak. Soalnya sama lain kamu juga cuma panggil soalnya dia masih sih kan tidak. Mau ngandap itu mau satu masak kita. Chinamam Ubi the call. Kari Hagan to hung there, Jumatam che. New Chumna Chatpa, Amadi Chumna Thorpa, Kari Marie Lenadana, Hana, one Masibu, Kari Hagan of Hungry. Panigo. Toriba Hoji, wherever films, Iramdam Sida. Palam the Tabu Tara, Smaita Riado, Iramdam the Hoda, Asmina, unsafe oil, me much at Pada, Smina safe way to say Kari Haiden of Hungry, Sinamam. Sinamam Hoji, Taminasi, Hoji, Hojiki, Hard the Toramba, Yamba, Pasidigi, Man of Hungro of Homnico, Karikam Fabno, Kana, Maxe, Jackna Bakanaga, Lady, have a say. Ngarangsi ayaksi schoolgi angangi chak thinba chatpada aingonda masak khangdaba makhoi car i20 tungba ama laaga thau halingaida petrol pump schoolgi angangi chak thinba loiraga thau hanba chale anakpadani phut chama mukta lapi school siga petrol pump siga hekadudagi thoga aga ayaksi hujiki car i20 black color sina khamaga Makoy ni chung traga kulay paiba na namaga ay si puna ngay gitawre aduda ay gamuk na re ay na chatpe ngamoy hayre adudagi anak padalay ba school gi mayam sing lekay gising na thoga aga mak chelak pada tanara pada makoy chien kre adu hayri ba mi sing sina ingonda kari maram gitawbiri ba no ay hat ngonda di demand tawkiba khot khiba kari gumba amata laiti cham cham na ichat pani aduda khulai paiba sing sina khulai aingonda nammaga namfuda puraga tawribasi karigino masi amukta singdokpirau aingonda di karigumba hana pawam su pirakpa laiti kaigumba su sugumba laiti makoi hojik manipurda sugumba mi pharaga paisa ko na lawbi aduga ko na badnama ma tawjinbi sugumba channabi ama yam kanna tawri masi mari leinaba authority singna su thigatpiraga makoibu aingonda aina lalame aina chairak phangjage makoina lale makoibu chairak pibi Chinamam Tabire Yamasina Hongdrobo Hamasi Asumna Iramdam Sida Asumna Torokota Lambi Surokta Praja Ikoi Chatpada Karigramna Chatpangam Dori Kislakpatam Sumna Sumaina Tolokota Aduna Yaramakai Police Sasana Asumba Kupna Junction Bide Hadaga Asumba terrorist haigada kulai paiba singje phagat piragadi yam phagane haiduna khalli chinamam aduna chinamam su lambi sorok chatpada yam cheksin nasi chinamam adudi video se matang sida tension jarage aduga soi ki balang gi yaw se chinamam ma ke ni adi mathang dam soi da thing najar se